हेलो चिनाउसिंग ngasi blog se mayam dum yeng taminasi ko ai ga daga ngasi khara adum tarka tawna bane bako adum mayam jing minasi wa ati bena mai kan no ke to sen wa hun ji di kena ore di lo ni mana to nang na to jangan ni ma ish nuai wa khan nuai de kok nuai de bukan nungai de na kali ai wa khan nuai lo khan de inte wa kan nungai ta bagi maram se kari gino ase ni kolowai kumsi kolowai hoi kg amani ga thora kidra kg amani de kg ani thora kadra kg ani ga di thora kini che ka lokcha re kumsi gi kolowai andak di pija ju phaga pija kare ha piju pija kare ba adai di kilo da su kilo kaya jon gre nauring ida kilo mari manga na te ni la ta na kilo mari ko thada ga tum ho ga ja kang na ga ko na ja सही में आराम से साना रहने चाबा गिसु मरु गिसु थमदे नि किलो मनि ga dan dan akang ngom ko ne maru di kilo ni dan thang mani da luk ba yam wai ko loi khatpa khotpa jamelan chaba kon har lo re ni isu da ki ga ni so ya thum na je da kap ni da hanu bi mandre yong se me nasak tam de ne after before हम तो सेम कैसे वीडियो चे after before मेकअप तो बगे after before हम तो सेम से तिलो से अखोइना पवा अमरा अइना थागी होदा पवा हम थारे पवा हम थोगले काय जने मैम ले दिदी मैम ले दिना थागदबा ओ काविने सिदि मतेम तनी ना चितंग तनी मते केनो थाबा मतम से मतनी थागे सिम तनी किलो अनि हुंदि थोगनी अयं गन तिलो से असे तिलो से जात नि से सि चारोय बको सि से लोय थमद्रै नि मथंग चारागी ने चारागी थंगै तोय बाते सिंजो सि चारसु ना ते सिंजो ले कंगलसी तत्रा इजाने बिस्को लगी हले साइकिल ले चटपा दai जाने बिसे लोय मा ममी मना ग लोय कुत्तना लोय रा ngai thama lo lao chamo lao hai raga warabo oi warabo masak kaje na ngai papa gi gari da tong chali ngai da di jamna di khejabani jane bi jam harau jabani wa ka ngang gidre lore cycle jat badagi ish बेक्सिमा फोन बदा क्या वजरी बा ताउरिसे इमा पे ममा लो बिगेना खोने खोकुम ने के जगह कनु ने मचा नंगवा मे पापा की दो ताबु संग मला दि वारबा वाजरी वारेगा वारे जाने कहीं नहीं मसख जेउ दो आई दिन वन द हाई दो गाई दे चलो हाई ना पापा थिले लो हाई ना नंग याद बना ट्रो साइकिल जाके ना हाँ kan ko cai nang sok sala lang ko sumada betul sara butuh jo ibe ma hey moza se mafam jata muja hawai jata ni ngaroi tradi hamura chalo hawai jata ka pungka kha ni hey hawai jata ke to mi chalo moza jata muja hawai jata ka pungka kha to re chalo moza juga hatu jo ja jo ki bana
아스 이래만 어자자로 도수 잘라서 종상신 주고로 살아간 사람. 이리 서로 좀아 저 잘하지 자그라미 저 ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯨꯝꯗꯣ ꯉꯔꯥꯡꯒꯤ ꯅꯣꯡꯗ ꯍꯤꯞꯇꯔꯝꯃꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯐꯥꯂꯣꯡ ꯑꯩꯈꯣꯏ ꯗꯥꯅ ꯁꯥꯕ ꯐꯥꯂꯣꯡꯁꯦꯕꯣ ꯌꯥꯝ ꯀꯟꯕꯖꯥꯠꯅꯤ ꯁꯦ ꯁꯨꯃꯥꯏꯅ ꯍꯤꯞꯇꯔ ꯂꯩꯔꯝꯃꯦꯕꯀꯣ ꯁꯣꯝꯗ ꯈꯣꯡꯗꯨꯝꯗꯤ ꯃꯌꯥꯝ ꯄꯥꯜꯂꯤꯕꯀꯣ ꯑꯗꯨꯒꯅꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯑꯆꯧꯕ ꯈꯣꯡꯗꯨꯝ ꯑꯃ ꯄꯥꯟꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯩꯕ ꯍꯧꯖꯤꯛꯁꯦ ꯀꯠꯊꯠꯂꯅꯤ ꯁꯤꯁꯦꯀꯣ ꯈꯣꯡꯗꯨꯝꯁꯦ ꯃꯌꯥꯝ ꯇꯝꯃꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯏꯒꯤ ꯋꯥꯗꯣ ꯇꯦꯛꯏꯕ ꯈꯣꯡꯗꯨꯝ ꯃꯌꯥꯝ ꯄꯥꯜꯂꯛꯀꯗꯧꯕ ꯂꯩꯔꯤꯀꯣ ꯃꯄꯥꯟꯁꯨ ꯁꯥꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯋꯥꯅ ꯏꯟꯈꯠꯇꯗꯤ ꯌꯥꯔꯔꯣꯏ ꯁꯤꯁꯦ ꯍꯥꯟꯅ ꯏꯟꯈꯠꯀꯅꯤꯀꯣ ꯍꯧꯖꯤꯛ ꯈꯣꯡꯗꯨꯝꯁꯦ ꯍꯦꯛꯇꯣꯛꯂꯣ ꯂꯥꯛꯑꯣ ꯑꯩꯅ ꯍꯦꯛꯄꯗꯣ ꯀꯦꯃꯦꯔꯥꯁꯤꯒ ꯅꯨꯡꯉꯥꯏꯕꯗꯧ ꯃꯥꯟꯗꯦ ꯆꯥꯎꯕꯅꯤꯀꯣ ꯌꯥꯝꯅꯁꯦ ꯈꯣꯡꯗꯨꯝꯁꯦ ꯉꯁꯤ ꯁꯤꯁꯦ ꯍꯦꯛꯑꯅꯤ ꯌꯣꯟꯕ ꯐꯪꯉ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯇꯧꯔꯤꯅꯦ ꯈꯣꯡꯗꯨꯝꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯣꯏꯗꯦ ꯀꯠꯊꯠꯂꯁꯤꯗ ꯃꯀꯣꯛꯇꯣ ꯀꯣ ꯂꯨꯝꯙꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯀꯌꯥꯝꯗꯤ ꯂꯨꯝꯃꯝꯅꯤ ꯌꯦꯡꯉꯣ ꯑꯁ ꯈꯨꯆꯥꯎꯗꯣ ꯆꯥꯎꯔꯦ ꯃꯨꯟꯁꯨ ꯌꯥꯝ ꯃꯨꯜꯂꯦꯕ ꯑꯩ ꯈꯣꯡꯗꯨꯝꯁꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯤ ꯏꯟꯈꯠꯇꯣꯏꯁꯦ ꯀꯃꯥꯏꯅ ꯏꯟꯈꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯛꯀ ꯁꯥꯕꯖꯥꯠꯅꯤ ꯑꯁꯤ ꯇꯤꯟꯁꯤꯅ ꯈꯣꯡꯒ ꯖꯥꯠꯂꯗꯤ ꯁꯤ ꯀꯃꯥꯏꯅ ꯏꯟꯈꯠꯇꯣꯏꯅꯣ ꯃꯣꯏ ꯑꯕꯤꯗꯨꯔꯗꯥꯁꯦ ꯀꯧꯒꯦꯔꯥ 와가 하나 와도 야우도 ꯅꯣꯡ ꯇꯥꯕꯗꯕꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯅꯠꯇꯦ 와도 파이는 시대도 뭐야기 와도 파이는 ꯁꯤ ꯋꯥꯁꯦ ꯐꯩꯕ ꯋꯥꯗꯣ 와도 또 로인 잔타라미나 ꯄꯥꯝꯃꯨꯕ ꯋꯥꯅꯤꯗ 와 빌레 되게 타고 ꯑꯩꯈꯣꯏ ꯉꯥꯅꯨꯁꯦ ꯕꯦꯠ ꯐꯪꯍꯜꯂꯝꯕ꯭ꯔꯥ ꯅꯍꯥꯟꯁꯨ ꯕꯦꯠ ꯊꯨꯗꯦꯛꯀꯦ ꯇꯧꯕꯅꯤꯀꯣ ꯕꯦꯠ ꯐꯪꯍꯜꯂꯒ ꯑꯌꯥ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯁꯨ ꯇꯥ ꯂꯩꯔꯝꯃꯦ ꯃꯔꯨ ꯂꯧꯗꯣꯏꯅꯤ ꯁꯤꯗ ꯁꯤꯁꯨ ꯌꯨꯡꯈꯠꯄꯤꯗ ꯑꯩ ꯉꯁꯥꯏꯗꯤ ꯈꯟꯕꯅꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯦ ꯇꯥꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕꯒ ꯇꯧꯔꯝꯃꯤꯉꯣ ꯑꯁ ꯃꯌꯥꯝ ꯊꯕꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯗ ꯀꯣꯛ ꯁꯥꯔꯦꯗ ꯑꯩꯗꯤ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡꯗꯅ ꯃꯆꯥ ꯍꯧꯔꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯀꯣꯛꯀ ꯆꯥꯛꯄꯖꯥꯠꯅꯤ Mama, saya tinggal dulu. Kemana tangga tuh bersih di mak? Kemana tangga tuh bersih di? lamphang berhana je lamphang gabja la shi lore ba lore ha ando ma de lore ra anh ngầm thế gì thế này anh ra đi nè Oma. nang mahadam không đúng ngay luôn là ni mình không bỏ nang mahadam ba là có anh lần lên cái cái ayo ra rồi he nang lu ko he ai tau đâu có lần gì điไม่ไพ่กันเลยทำหน้ากันด่าก็ไอ้พาลงกูพี่น้องไอ้คุยได้พาลงอยู่ไปดีก็จะอีสิแต่บอก sibi sip pai no se pai le ko Thằng cái em cái đây ta lấy nhảm cái gì tôi nó có không nhảm gì đang nghĩ ôi ma cái nuôi ma tao bị gì pha lô này nè ko he la no ri bây giờ phải khuyên vậy hai nâng rồi
Şimdi hadi bu hunun da haydi ngakın ngam. Gojum. 아들 공룡이거든. 그럼 다 들이 나도.这把小些不没让你不没让你买个哎呀，有点。最大干的可能我大了。뭐 그렇게 안에 보면 온다 그러니. 아직이 비엘 세세지 못 보자라디. 그래 안 되는 거야. 아들 와 지금. 이거. 가는 거가. 이거 나와 뮤직 좀 하고 싶은데. 이제 하이다 되게 이거. 손에 일로는 못 일로래. 나는 손에 찍는 거는 그 이거 또 나야 되는 손에 찍는 거. 또 민들이. 자, 양이 좀 뭐. 나 이번에 넣어야 이번 민. 우당부. 할로. 까지 가롱. 할롱사보다 넘버 1. 토퍼 월드. 우당부. 하자들 family 그럼 하자들 좀 보이고. 근데 그거 안 된다 뭐. 우당부래. 그쪽 나는데 이게. 넘버 1. ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯣꯡꯗꯣꯡꯒꯤ ꯐꯥꯂꯣꯡ ꯈꯣꯏꯗꯥꯅ ꯁꯦꯝꯕꯗꯣ ꯍꯧꯖꯤꯛ ꯌꯨꯝꯕꯤ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯄꯤꯔꯒ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯤ ꯁꯦꯝꯃꯤꯉꯩ ꯃꯇꯝꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯥ ꯁꯥꯎꯋꯦꯕ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯅꯝꯗ꯭ꯔꯦ ꯂꯣꯏꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯂꯧꯋꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯇꯦꯛꯅ ꯄꯣꯠꯁꯦ ꯂꯩꯔꯝꯕꯗꯨꯒ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯐꯖꯅꯕꯨꯗꯤ ꯍꯧꯖꯤꯛ ꯁꯦꯝꯕꯤꯔꯦ ꯈꯣꯡꯗꯣꯡꯁꯨ ꯃꯌꯥꯝ ꯃꯇꯨꯝ ꯃꯌꯥꯝ ꯌꯥꯟꯊꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯧꯈꯠꯄꯒꯤ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯝ ꯍꯪꯕꯤꯔꯨꯁꯦꯅꯀꯣ ꯑꯗꯨꯏꯗꯨꯒ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯁꯦ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯔꯤꯜꯁ ꯍꯥꯞꯄꯒꯤ ꯑꯗꯨꯝ ꯔꯤꯜꯁ ꯃꯆꯥ ꯑꯃꯃꯝ ꯅꯝꯁꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯀꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯥꯒꯤ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯣꯛꯃꯤꯟꯅꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ